ꯆꯩꯔꯥꯎꯕꯒꯤ ꯁꯤꯗ ꯏꯔꯣꯝꯕ ꯑꯃ ꯈꯇꯪ ꯐꯨꯠꯂꯦ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯎꯇꯤ ꯑꯃ ꯀꯥꯝꯃꯦ ꯈꯇꯪ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯂꯥꯎ ꯀꯣꯕꯤ ꯑꯉꯥꯡꯕꯁꯤ ꯁꯥꯛ ꯇꯧꯒꯦꯅ ꯀꯣꯕꯤ ꯑꯉꯥꯡꯕꯁꯦ ꯁꯥꯛ ꯇꯧꯒꯦꯅ ꯀꯣꯕꯤ ꯈꯤꯇꯪ ꯑꯃꯨꯛ ꯁꯣꯏꯔꯦ ꯁꯤꯗ ꯉꯁꯤ ꯆꯩꯔꯥꯎꯕꯅꯤ ꯈꯪꯍꯧꯗꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯣꯕꯤ ꯑꯉꯥꯡꯕ ꯁꯥꯛꯁꯦ ꯑꯩꯗꯤ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯁꯤ ꯀꯣꯕꯤ ꯑꯉꯥꯡꯕꯁꯤꯃ ꯁꯥꯛ ꯇꯧꯔꯅꯤ ꯑꯃ ꯏꯔꯣꯜꯂꯦ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯑꯗꯩꯗꯤ ꯎꯇꯤ ꯑꯃ ꯊꯣꯡꯉꯦ ꯒꯖꯔ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯗ ꯃꯀꯨ ꯈꯔ ꯈꯣꯠꯂꯅꯤ ꯒꯖꯔꯁꯦ ꯐꯖꯅ ꯃꯀꯨꯁꯦ ꯈꯣꯠꯇꯣꯛꯄꯤꯔꯅꯤ ꯃꯥꯏꯁꯤ ꯃꯄ꯭ꯔꯥꯡꯁꯦ ꯁꯤꯗꯩꯁꯦ ꯃꯄ꯭ꯔꯥꯡꯁꯦ ꯈꯣꯠꯇꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯅꯍꯥꯟ ꯂꯩꯔꯛꯄꯅꯦ ꯒꯖꯔꯁꯦ ꯈꯤꯇꯪ ꯈꯨꯏꯖꯜꯂꯤ ꯐ꯭ꯔꯤꯖꯇ ꯊꯝꯃꯁꯨ ꯌꯥꯗ꯭ꯔꯦ ꯈꯨꯏꯖꯜꯂꯤ ꯁꯤꯁꯦ ꯑꯣꯏꯅ ꯈꯣꯛꯑꯒꯦ ꯊꯥꯡꯅ ꯒꯖꯔꯁꯤ ꯈꯔꯗꯤ ꯈꯨꯏꯖꯜꯂꯤ ꯅꯍꯥꯟ ꯂꯩꯔꯛꯄꯅꯦꯕ ꯑꯗꯣ ꯐ꯭ꯔꯤꯖꯇ ꯊꯝꯕꯅꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯃꯥꯏꯁꯤ ꯁꯤꯁꯦ ꯀꯩꯅꯣ ꯑꯉꯥꯡꯕꯅꯤ ꯃꯣꯏꯁꯦ ꯑꯁ ꯀꯣꯕꯤ ꯑꯉꯥꯡꯕ ꯑꯣꯏ ꯃꯥꯜꯂꯦꯍꯦ ꯀꯣꯕꯤ ꯑꯉꯥꯡꯕ ꯁꯥꯛ ꯇꯧꯅꯤ ꯑꯣ ꯏꯔꯣꯝꯕ ꯂꯩꯔꯦ ꯎꯇꯤ ꯂꯩꯔꯦ ꯑꯁ ꯃꯥꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯣꯔꯦꯟ ꯀꯩꯀꯩ ꯄꯨꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯒꯦ ꯊꯨꯝꯗ꯭ꯔꯣ ꯁꯤꯁꯇꯔ 이런바 이제 동돌에 거의 이제 이런바 그래 이런바 이제 mamana kan pami mo nganga me pa ngariga ngari khara sak mesanjare dugi matungda amu aluga yongsak amu khara mekhai jare prek ana alu yongsak ironba adudagi huji khangse sanjare gasta khang sala matungda gas mai khitang tit lekhatjare aduga mi matau tamma tali thau se khara sanjare ironba hawani he apai kuchau ne khaim पापड़ खरा तौजरगे सी अइना युमदा थोपदा मणिपुरदगी पुजरकवा पापड़नी कोई मैतै लेबाकी इरमदमगी पोसिमु हेनबा लैते पापड़ होगदा हेक खावी कोई इमा लेबाकी पोट हाइबसे पापड़ सिबो हेक खावी आइसिनी हाइनिंगाइ लैते मयागी पापड़ जादो सरक मैतै पापड़ सिन हावे आदि कोई इरमदमगी पोसे सी मुखेन बलैते बा इतिंग दो लैसलो कोई इरमदम पोने अइना युमदा थोपदा पापड़ से पुजरकपनी मयाम अदो ngasi chiraubagi पापड़ खरा ama tawjarage mathenji yamde leijaba kharana adum tawjabani iromda mahi lahangalo sirom mahi tangnang dong ade tangang gano irobadi imbo pita tanang gadong ni tangnang ne juro ha do kai mahi tangnang irom je aspai tanang senje mahi ngasidagi senje iromagi ba magum leitre nangse ekta senje ema ngasi senje ngasidagi iput leitre jo sang troni chawani as nai re lai thai ngai cha phatte kon cha re mangan ji katang wa ni mani kamba mangan uti ro katang wa ni okay ka 이러면 사월 용사게 빠빠라 따래 아루 용사루 하와이 미 하빙만에 하와이 미도 많이 볼때 평그래 지금 때문에 까기 이지 이러면 정말 그래 이러면 정말 그래 이러면 이지 그냥 좀 더래 चलो साबन से लगे तो मुझे मैं ये सा है पापड़ तौजरगे मैं थाव सारे पापड़ तौजरगे पापड़ क्या है आपा और आप चलो ये बात
पापड़ खरा तौजरगे कोई इरमदमगी पापड़नी मणिपुर इमा लेबाकी पापड़नी उतोइने उतीदो हिजोको सांगना मरी थो थबिदो थबी चंपुर थबी जिमा थबी खरा नहीं थबी चंपुर तो ने उसे दे सीधी सांग आपसिरा मयाइदे खायो सांगना सांग वाली बात खाते हैं मेरे खाइदे खायो दुगो मयाइदे कक्कदों खाइदो अम्हानी मयाइदे कक्कर खाइरोदना थांग सी थौजे 그 थांग सी 뭐 थौजे पापड़से सिदा तौरो सिना हुएको या ताउरोसिको हा यानिना यादे का यादोसिबो पापड़सिको अमानी हाकिसिरो यानी अमन हाकातो अदुदगी पिरो अदुदि पापड़ अमानी हाकिरो साइड स्टाइलदे इरोमसे मौमैन तादरे नंग तंचे मोंता हावदबो नहीं तो मैं बुझा दे कोबी साग से फायर ngौसरगे as कोबी red cauliflower ni कोबी ngौसरगे होइना हां vitamin lo ai chi cauliflower vitamin फरा बुझे जो है कोई ममा सुन नो दे हां तो तानी लोई नम तंचे फला क्या वही rồi नंग रोई ना क्या bro tàu vô tổ cái gì 용자 이로омबजे मही पातिलम हाइजनग्रे हुजि अदुगा पातिल बुंनांग नांगे मही तौरिसे तो लोमब खरा थाई लोमबजे नान कइनोदै लेरपने दिमापुर चरुबदा लेरपने सिगी लोमबजे 용자 이로omबजे लोमब खरा थाए हुजि यादे yung लोमबजे लोमब खरा थाए 용자 이로omबजिदा ꯏꯁꯣꯔꯅ ꯇꯝꯕꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯩꯔꯥꯎꯕꯒꯤꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯃꯌꯥꯝ ꯃꯩꯗꯣ ꯈꯔ ꯅꯦꯝꯍꯜꯂꯒ ꯃꯩ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯅꯦꯝꯍꯟꯕꯒ ꯍꯥꯏꯁꯦ ꯀꯣꯕꯤꯗꯣ ꯄꯥꯊꯍꯜꯂꯒ ꯑꯗꯨꯒꯤ ꯀꯣꯕꯤꯗꯨꯗꯤ ꯀꯩꯅꯣꯝꯅꯤꯅ ꯁꯤ ꯑꯗꯨꯝ ꯀꯟꯅꯤꯌꯦ ꯄꯥꯊꯔꯒ ꯃꯨꯟꯒꯗꯧꯅꯤ ꯃꯩꯁꯦ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯂꯩꯗꯣꯏꯁꯤꯀꯣ मचू हाको रो मचू ना हाको मचू ओला रो जी को बिजे दु इन हाथ से तंदा को मचू ओला रो खाम ना तंदा महाव ले दम महाव ले दम मचू हापी जे मचू फजना महाव ले ना महाव ले अदुना बुने मचू रो थलमीबा केजो पाउडर ओके रे केरा जी का कोई का पाउडर मचू ओइना हाकि तौने लाइगिसे यारी लाइगिसदा उती खितंग हापसरे खितंग हापो यारोई मही लांगे अदगिदी इरोमजु माना मही तते हापसना लांगे 용자 이로omba 용자가 알루가 이로omba 시 खरगा हापजरे अदगिदी सिदा कोबी अंगांगबा सा अमा हापजरे अदगिदी कई वाली लादी लेजदरे मैम ला लेतमनिना प्लेट ओइना दुम तौजरे अइसे चराउबगिसे ला नुंग तौर कचनिंगबने दो ला फसदा ला फंगदे अमता
ꯈꯦꯔꯁꯦ ꯍꯥꯎꯔꯅꯤ ꯂꯥꯁꯦ ꯍꯧꯕꯗꯤ ꯍꯧꯔꯝꯒꯅꯤꯀꯣ ꯃꯤꯒꯤ ꯑꯗꯣ ꯑꯩꯅ ꯀꯗꯥꯏꯗ ꯍꯧꯕꯅꯣ ꯈꯪꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯆꯥꯃꯁꯇꯣ ꯄꯤꯔꯛꯑꯣ ꯎꯇꯤ ꯆꯝꯐꯨꯠ ꯀꯣꯠꯀꯦ ꯁꯪꯒꯣꯝꯁꯦ ꯑꯍꯥꯎꯕ ꯁꯪꯒꯣꯝ ꯇꯧꯔꯒꯅ ꯈꯦꯔꯁꯦ ꯍꯥꯎꯔꯅꯤ ꯆꯝꯐꯨꯠ ꯃꯆꯥ ꯑꯃ ꯍꯥꯞꯆꯔꯦ ꯁꯤꯗ ꯀꯩꯅꯣ ꯒꯖꯔꯒ ꯊꯕꯤꯒ ꯐꯨꯠꯂꯦ ꯆꯝꯐꯨꯠ ꯑꯃ ꯍꯥꯞꯄꯦ ꯁꯤꯗ ꯌꯨꯕꯤꯗꯤ ꯊꯦꯡꯅꯀꯣ ꯀꯤꯁꯃꯤꯁꯇ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯤ ꯆꯥꯛꯍꯥꯎ ꯑꯃ ꯊꯣꯡꯉꯤ ꯁꯤꯗ ꯀꯤꯁꯃꯤꯁꯇꯣ ꯍꯣꯔꯦꯟ ꯂꯥꯛ ꯆꯥꯛꯀꯗꯧꯅꯤ ꯆꯥꯛꯍꯥꯎ ꯑꯃ ꯁꯤꯗ ꯊꯣꯡꯉꯤ ꯆꯥꯛꯍꯥꯎꯁꯦ ꯈꯤꯇꯪ ꯒ꯭ꯌꯥꯁ ꯆꯠꯍꯜꯂꯤꯗꯣ ꯒ꯭ꯌꯥꯁ ꯍꯟꯗ꯭ꯔꯤꯕ ꯀꯞꯐꯝꯁꯨ ꯍꯩꯇꯕꯅꯤꯅ ꯆꯥꯛꯈꯨꯝꯁꯤꯗ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗ ꯏꯔꯦꯟꯖꯅ ꯋꯥꯏ ꯇꯩꯊꯣꯛꯑꯒ ꯀꯠ ꯇꯥꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯀꯠꯐꯝꯁꯨ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯈꯥꯗ ꯀꯠꯐꯝ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯆꯩꯔꯥꯎꯕꯒꯤ ꯃꯌꯥꯝ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯧꯕ ꯍꯧꯔꯛꯄꯒꯤ ꯂꯩꯖꯕ ꯈꯔ ꯀꯠꯆꯕ ꯍꯥꯏꯗꯣ ꯀꯠꯆꯔꯤꯕꯅꯤ ꯃꯌꯥꯝꯅ ꯅꯣꯛꯅꯕꯤꯒꯅꯨꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯌꯨꯕꯤꯁꯨ ꯊꯥꯛꯀꯗꯧꯅꯦ ꯌꯨꯕꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯀꯤꯁꯃꯤꯁ ꯈꯔ ꯆꯥꯏꯁꯟꯖꯔꯒꯦ ꯀꯩꯅꯣꯁꯤ ꯌꯥꯔꯦ ꯈꯦꯔꯁꯦ ꯌꯥꯔꯦ जम्मू कश्मीर प्रोपोसे किसमिससे सी यारनी खेरसे ꯁꯤꯁꯥ ꯑꯣꯜꯂꯕ꯭ꯔꯕ ꯐꯖꯅ ꯑꯣꯜꯂꯦ ꯑꯣꯟꯗꯗꯤ ꯌꯥꯔꯣꯏꯕ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯆꯜꯂꯨ ꯀꯥꯖꯨ ꯈꯔꯒ ꯁꯤ ꯀꯔꯤ ꯑꯜꯃꯣꯟ ꯕꯗꯥꯝꯁꯦ ꯈꯔ ꯍꯥꯞꯆꯟꯖꯔꯒꯦ ꯑꯗꯨꯗꯤ ꯅꯪꯃꯜꯂꯤ ꯈꯤꯇꯪ ꯍꯥꯞꯆꯜꯂꯨ ꯍꯣꯔꯦꯟ ꯐꯝꯗꯈꯤꯕꯗ ꯌꯥꯔꯣꯏ ꯃꯍꯤ ꯈꯦꯔꯗꯣ ꯉꯟꯅ ꯍꯥꯞꯄꯧꯗꯔꯦ ꯀꯥꯎꯗꯅ ꯍꯧꯖꯤꯛ ꯍꯥꯞꯄꯒꯦ ꯈꯤꯇꯪ ꯍꯥꯞꯆꯟꯒꯨꯋꯣ ꯁꯤ ꯐꯨꯠꯂꯛꯀꯗꯣꯏꯅꯦ ꯁꯤ ꯈꯤꯇꯪ ꯍꯤꯡꯉꯦꯕ ꯄꯨꯔꯥ ꯀꯜꯂꯦꯍꯦ ꯁꯤꯁꯨ ꯃꯌꯥꯏꯗ ꯈꯥꯏꯅꯤꯍꯦ ꯊꯥꯡꯒ ꯊꯧꯗ꯭ꯔꯦꯅ ꯍꯥꯏꯕ ꯑꯗꯨꯝ ꯇꯧꯋꯤ ꯊꯥꯡꯁꯦ ꯈꯔ ꯊꯧꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯍꯥꯞꯆꯟꯖꯔꯒꯦ ꯁꯤ ꯈꯦꯔꯗ ꯑꯗꯨꯝ ꯀꯥꯖꯨꯒ ꯑꯜꯃꯣꯟ ꯕꯗꯥꯝ ꯈꯔꯒ ꯑꯃꯨꯛ ꯆꯥꯏꯁꯟꯖꯔꯦ ꯁꯤꯗ ꯍꯧꯖꯤꯛ ꯃꯣꯏꯁꯤ ꯁ꯭ꯋꯥꯏꯗ ꯐꯪꯗꯦ ꯃꯌꯥꯝ ꯑꯩꯗꯤ ꯊꯨꯡꯒꯥꯟ ꯀꯣꯟꯊꯣꯡ ꯂꯩꯇꯕꯅꯤꯅ ꯊꯥꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯐꯖꯅ ꯑꯩꯒꯤ ꯒ꯭ꯌꯥꯁꯀꯤ ꯏꯁꯇꯣꯞ ꯃꯅꯥꯛꯁꯤꯗ ꯋꯥꯏ ꯐꯖꯅ ꯇꯩꯊꯣꯛꯆꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯣꯏꯅ ꯊꯥꯖꯔꯦ ꯁꯤꯗ ꯍꯧꯖꯤꯛ ꯁꯤꯁꯦ ꯈꯦꯔ ꯈꯤꯇꯪ ꯑꯃ ꯑꯗꯒꯤꯗꯤ ꯆꯥꯛꯍꯥꯎ ꯈꯤꯇꯪ ꯑꯃ ꯑꯗꯩꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃ ꯎꯇꯤ ꯑꯃ ꯀꯣꯕꯤ ꯑꯉꯥꯡꯕ ꯁꯥꯛ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯄꯥꯐꯣꯔ ꯑꯃ ꯇꯧꯖꯔꯦ ꯑꯔꯩꯕ ꯈꯔ ꯇꯧꯖꯔꯦ ꯉꯁꯤ ꯆꯩꯔꯥꯎꯕꯒꯤ ꯌꯨꯝꯗꯗꯤ ꯌꯥꯎꯕ ꯐꯪꯖꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯤꯗ ꯂꯩꯔꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯇꯧꯖꯔꯦ ꯃꯌꯥꯝ ꯅꯣꯛꯅꯕꯤꯒꯅꯨꯀꯣ ꯁꯤꯗ ꯑꯗꯨꯝ ꯊꯥꯗꯣꯛꯆꯔꯦ ꯏꯁꯣꯔꯅ ꯑꯗꯨꯝ ꯎꯕ ꯉꯥꯛꯇꯅꯤ ꯏꯁꯣꯔꯗ ꯀꯠꯆꯕꯁꯦ ꯏꯁꯣꯔꯅ ꯑꯗꯨꯝ ꯎꯕꯤꯕꯅꯤꯅ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯝ ꯊꯝꯖꯔꯒꯦ ꯅꯣꯛꯅꯕꯤꯒꯅꯨ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯆꯩꯔꯥꯎꯕꯒꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯂꯩꯔꯦ ꯁꯤꯗ ꯄꯥꯐꯣꯔ ꯑꯃ ꯇꯥꯎꯖꯔꯦ ꯑꯗꯒꯤ ꯁꯤꯗ ꯀꯣꯕꯤ ꯁꯥꯛ ꯑꯃ ꯇꯧꯔꯦ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ ꯀꯣꯕꯤ ꯑꯉꯥꯡꯕꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯊꯕꯤꯒ ꯒꯖꯔꯒ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤ ꯎꯇꯤ ꯑꯃ ꯇꯧꯔꯦ ꯃꯪꯒꯟꯒꯤ ꯑꯗꯒꯤꯗꯤ ꯁꯤꯗ ꯈꯦꯔ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤ ꯆꯥꯛꯍꯥꯎ ꯑꯃ ꯊꯣꯡꯖꯔꯦ ꯑꯩꯅ ꯅꯍꯥꯟ ꯌꯨꯝ ꯊꯣꯛꯄꯗ ꯏꯝꯐꯥꯜꯗꯒꯤ ꯄꯨꯔꯛꯄꯅꯦ ꯆꯥꯛꯍꯥꯎꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯆꯥꯛꯍꯥꯎ ꯑꯃ ꯊꯣꯡꯖꯔꯦ ꯑꯗꯨ ꯂꯨꯛ ꯍꯥꯗꯣꯔꯦ ꯍꯧꯖꯤꯛ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯂꯨꯛ ꯍꯥꯕ ꯍꯧꯗꯣꯔꯦ ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯑꯣ ꯆꯩꯔꯥꯎꯕꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯗꯤ
ꯃꯊꯦꯜꯁꯦ ꯏꯋꯥꯠꯄꯨꯗꯤ ꯋꯥꯠꯂꯦ ꯋꯥꯠꯂꯒꯁꯨ ꯂꯩꯖꯕ ꯈꯔ ꯑꯗꯨꯝ ꯀꯠꯂꯦ ꯏꯁꯣꯔꯗꯗꯤ ꯉꯁꯥꯏꯅ ꯀꯠꯈ꯭ꯔꯦ ꯑꯩꯅ ꯂꯥ ꯂꯩꯇꯕꯅꯤꯅ ꯑꯗꯨꯁꯨ ꯄ꯭ꯂꯦꯠꯇ ꯀꯠꯈ꯭ꯔꯦ ꯂꯥꯎ ꯐꯝꯃꯨ ꯂꯥꯎ ꯁꯅꯥ ꯁꯅꯥ ꯂꯥꯎ ꯐꯝꯃꯨ ꯂꯥꯎ ꯅꯪꯁꯨ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯇꯨ ꯌꯨꯝꯗ ꯌꯥꯎꯅꯤꯡꯕꯅꯦ ꯆꯩꯔꯥꯎꯕꯁꯤ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯦ ꯉꯁꯤꯁꯦ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯦ ꯉꯁꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯦ ꯃꯤꯠꯇꯩ ꯄꯤ ꯇꯥꯒꯦ ꯇꯧꯋꯦ ꯉꯁꯤꯗꯤ